Akiswani Imphal Nolini Devi na pau pajari ahanbada madu iba pau. The demographic profile of Manipur haibasida numit nini sathakadaba consultative meeting cum seminar hayengdagi Imphal da horagani. Kendagi hakchil amasung yaipa yumbal mantri JP Nadana asangpi ising chau amadi Nagaland gi chingning khaibana chokholaba maphamsing chattuna hiyangsinkhre. Sangsad ki sabha animakta ngasi tongan ba bill sing khanaduna pass tawraba yai. अमिशुं त्रिपुरा पुत्रक सिजिनाटबा रायजम ओहेनबा एडमिनिस्ट्रेशन का पुलिस का खुसमनाना अकनबा खोंजंग चंगसिनबा मुख्यमंत्री डॉक्टर मानिक साहना हाइरी The demographic profile of Manipur haibasida numit nini sathakadaba consultative meeting cum seminar ama hayengdagi Imphal gi classic grande da pangthokadawri Tharamasi Manipur Sarkar ki Home Department na sinbani. Hayang hawdopagi thoramda Mukhയമന്ത്രി Yumnam Khemsan, Griha Mantri Govindas Konthawjam amasung Manipur ki Advocate General Hizam Lenin Singh yaubani. Hawdopagi thoram aduda Manipur State Population Commission ki Secretary Dr. Mayangban Bhedo Singhna consultative meeting asigi pandam ki matangda wangangani. Hayang ahoba numita technical session ani leigani ahanba session da SPC MPSC Dr. Moirangthem Manimohon Mitaina Manipur State Population Commission ki draft report puthokduna khanane gani nungthilda ani suba technical session da Census of India 2027 and its implication for Manipur puthokduna khanane gani Nini sanba numita su technical session ani leigani maduda way forward for census operation 2027 amadi updating the National Register of Citizens NRC 1951 of Manipur haiba hiram ani puthokduna khanane gani DM College of Science Imphal gi marpusuba Foundation Day lisingani kuntaruk ngasi college asigi Central Hall da pangthokli Tharumasida DM College of Science ki hanagi Department of Statistics ki head A. Priyokumar Sharmana athoiba mitung DM College of Commerce Imphal ki hanagi principal Dr. O. Kumar Singh amasung DM College of Science Imphal ki principal Professor K.S.S. Birbal Singhna guest of honor amasung sabapati oina saruk yari College asi lingkat lambi ima dhana manjuri ki maphamda leisu katba amasung college aski founder sing oja sing amadi non teaching member sing da sardanjali katpana tharumasi mapung oiba saktam oiki Sahi ahum helaba Manipur gi irang da thawaina pontha pikhraba Bishnupur jila gi ningthokhungdagi leikidraba myoi taret ki maphamda ngasi miyamna ikai khumnaba ulli Nithokongdo pangthokpa leikidrabasing asigi ningsing numita Raijagi Griha Mantri Govindas Konthawjam Social Worker R.K. Megin amasung Bishnupur jila gi Deputy Commissioner Puja Ilangpam yauna miyamna makoi gi mitamda haikat lekat tamduna ikai khumnab utki Tharumado Peace Committee Manipur na sinbani Kendra ki hakshel amasung yaipa yumbal mantri JP Nadana ngarang Assam Nagaland ngamkhui paringda leba Sibsagar jila gi Nepali khuti area da chattuna hengsinkhre mafam asi handaki ising isaw asida khwaidagi phibam luna soklaba mafam amani Pradhan Mantri Narendra Modi na tharakpa kendra gi mantri asina magi khongchit atuda hai Ichawna chokliba phibam adu aduki matik sathire mahusagi phibam da hanjil hanbada matam yamna changkhigani Asang ising isaw ki phibam asi mi marputara manga sikiba amasung jila taramarida awaba nanglaba mi masing lak ama lising humburom da hengalakpaga loinana amuka hena lusille Assam da oidiba ising isaw ki phibam amasung madugi tengbang piba kunda laita hanba amasung hagsel gi lokoliba thaurang sing adu awang bathaki mipam amada mantri na Raijagi Mukhയമന്ത്രി Dr. Himanta Biswa Sharma amasung atai official singa loinana yengsinki Srinadana Najira ki ichaw nanglaba mafam sing da su chattuna hengsinki mahakna relief camp sing law unariba mafam sing amasung mi taba mafam sing chattuna hengki Kendra na awab nanglaba miyam da piba yaba mateng pumnamak pigani haidatuna Sri Nadana hai sarkar na ichaw ki awaba mayok na riba singidama khongpham se na lepli Amaramda Sri Nadana ngarang Nagaland ki Mon jila da chingning khariba mafam sing da su chattuna hengki amasung gunggi nong leptana subadagi thogaliba amang ata sing yengsinki Khongchat aduda Nagaland ki Rajya Sabha MP S Pangnong Konyak Asang bi Haksel Mantri Ashok Singha liaukhi Srinadana Mon ki awaba nanglaba Defense Colony amasung Kesa Ward chattuna yengki
Kongsat adura jila asigi official sing amasung CSO sing ki mihut singna mantri da amangata thokliba sing amasung tengbang pibagi thabak lokoliba sing adu khanganki. Arunachal Pradesh के राज्यपाल लेफ्टिनेंट जनरल केटी पटनायक ना ईटानगर की लोक भवन दा अनौबा गवर्नर सेक्रेटरिएट बिल्डिंग अमा संगाखरे थौरमदुदा राज्य की मुख्यमंत्री पेमा खंडू अमसुंग राज्य सरकार की मकोक थोंबा ऑफिशियल चिंग यावखी बिल्डिंग अदु राज्य की मियाम दा कथोकलतुना श्री पटनायक नहाई लोक भवन असि तसेंगनमक अरुणाचल प्रदेश मियाम गिनी लोक भवन बु मियाम की ओइबा मफम अमा ओइना अरुणाचल प्रदेश की मिपुम खुदिंगमकी याइफनबा अमदि खुमंग साउसिनबगीदमक कथोकलबा मफम अमा ओइना मियामना इकाई खुमनबा राज्यपालना अपील तोखी तबिरिबा पावसी आकाशवाणी इम्फाल दकिनी संसद की सभा अनिमक्तंगसी तोंगान बिल सिंखनदुना पास तौरबा याई लोक सभादा द टैक्सेशन एंड अदर लॉज अमेंडमेंट बिल 2016 मसी खनदुना पास तौगदबसिंगी मनुंगदा याउरी बिल असिना द पेमेंट एंड सेटलमेंट सिस्टम एक्ट 2008 द इनकम टैक्स एक्ट 2015 अमसुंग द फाइनेंस एक्ट 2013 सेमदोकनबा हाइरी राज्य सभादंगसी सभाना खनरगा लोक सभादा अमुक थादरकदबा बिल सिंगी मनुंगदा द एप्रोप्रिएशन नंबर 3 बिल 2013 याउरी लेजिस्लेशन असिना इंग कुमजा 2019 की मार्च 18 लोइखिबा सेनबा चही की मतमदा चही अदुगी ओइना तोंगान पर सर्विस सिंगी दमा काइथोकिबा सेनफमदगी हेना सिजिनकिबा सेनफम अदु कंसोलिडेटेड फंड ऑफ इंडिया दगी लौथोकपगी अयाबा पीरी बिल असि हानना लोक सभाना अयाबा पीखरबनी लेबागसी हानगी मपान थौर मंत्री सुषमा स्वराजना लेखिदबगी कुमोन नुमिता लोकसभा अध्यक्ष ओम बिरलाना लुचिंगबी असिगी मफमदा इकाई खुमनुबा उल्ली सोशल मीडिया थगटपा वारोल अमदा श्री बिरलाना हाई महाकी ngang sakpa haiba miyam gi hul khangba luchingbi ama oiba amasung leibaki sortada mapunsi kathokiba aduna bharat ki rajniti da Sushma Swaraj gi top mafam ama lei गृह मंत्री अमित शाह नसु सोशल मीडिया की खुटांगदा लुचिंगबी असिगी मफमदा इकाई खुमनबा उल्ली गृह मंत्री न सुषमा स्वराज असि इंगबा अमचुंग इचम चंबा हिंगबगी मयक लारबा सक्दम अमनि हाइना सिंगताखी कैबिनेट सेक्रेटरी डॉक्टर टीबी सोमनाथन की थबक पुबगी मतम सरकार न सही अमा सांगदोखरे डॉक्टर टीबी सोमनाथन कैबिनेट सेक्रेटरी ओइना चटलिबा अगस्त था असिगी कुंठागी मतुंगदा सही अमा मखाताना लेनबा Appointment Committee of the Cabinet ACC na ayaba pikre. ACC na Home Secretary Govind Mohan ki thabak pubagi matamsu sahi ama sangdokpa yare. Tripura Putrak Sijinataba Rajama Ohenaba Administration amasung Police na Kushamnana Akanba Kongjang Sangshinaba Mukhimantri Dr. Manik Sahana Kangankre. Mukhimantri na hai drug ladon ba amasung crime tawbasingbu lemna tharoidabani. ngarang tax monitoring system ki meeting da wangang bada mukhimantri na hai crime toina token ba mafam sing amasung school amati college sing gi akoi bada mikup na hom sing na yengsin ba police na patrolling sat pa hena kangkhat han bagi tangai phadaba lei hena tangai phadaktrabadi special task force semna ba su khangan ki Jharkhand thaba khanbagi parikha singda asoiba aranba kaya taure haibagi mayokta mahiroi singna sangchilakpa khongjang hena kansin khre ngachidagi hauba Rajya Bidhan Sabha gi nongju mifam mangoinana nupi ani yauna wakat khongjang changchiliba myoi manga haukiba numit mari ni dagi sarahenbagi khongjang changchilakliba Jharkhand Loktantrik Krantikari Morcha gi luchingba Debendranath Mahato na saraheliba aduda yoksin khre Sri Mahato ki blood sugar amasung blood pressure level sound hantarakpadagi mahakchi hakchanggi phibam nungnang ningai oide मुख्यमंत्री हेमंत सोरेन हाई महिरोई सिंगी समस्या कोखनबा महाकी सरकार की अचेत पीरेप ले सोशल मीडिया दथागत पवारोलमदा श्री सोरेन हाई महाकी सरकार न वाफम असि यामना लुमना लौदुना कुपना यंगसिली अरुबेटा मरुइबा पाउ अमुखना The demographic profile of Manipur haibasida numit nini chathagataба consultative meeting cum seminar hayangtagi Imphal da horugani केंद्र की हकचेल अमसुंग याइफिम्बाल मंत्री जेपी नड्डाना असम की इसिंग इचाव अमदी नागालैंड की चिंग निखाइबना चोखलब मफम सिंग चत्तुना यंगसिनख्रे संसद की सभा अनिमक्तंगसी तोंगान बिल सिंग खनदुना पास तौरबा याई अमसुंग त्रिपुरा पुत्रक सिजिनदबा राज्य म ओहेनबा एडमिनिस्ट्रेशन का पुलिस का खुसमनना अकनबा खोंजंग चंगसिनबा मुख्यमंत्री डॉक्टर मानिक साहना हाइरी पाउलु जरी